ꯃꯣꯏꯅꯤꯁꯤꯅꯅꯦ ꯌꯧꯔꯛꯑꯦꯗꯤ ꯍꯥꯏꯅꯤ ꯌꯧꯕ꯭ꯔꯥ ꯁꯨꯡ ꯌꯧꯔꯛꯑꯝꯃꯣꯏꯕ ꯑꯁ ꯑꯩꯗꯤꯅꯦ ꯕꯤꯠꯀ ꯑꯝꯇ ꯌꯥꯎꯗ꯭ꯔꯦꯗ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯄꯩꯁꯥ ꯄꯥꯏꯕꯁꯨ ꯑꯝꯇ ꯌꯥꯎꯗꯦ ꯌꯧꯔꯛꯑꯦ ꯍꯥꯏꯗꯥꯏ ꯅꯪꯕꯣ ꯍꯥꯏꯔꯛꯏꯅꯤ ꯃꯣꯏꯅ ꯇꯧꯔꯗꯝꯅꯤ ꯉꯥꯏꯔꯨꯔꯁꯤ ꯑꯗꯨꯝ ꯏꯕꯥꯅꯤ ꯉꯥꯏꯕꯩ ꯉꯥꯏꯕ ꯅꯍꯥꯟꯈꯩꯁꯨ ꯑꯗꯨꯝ ꯉꯥꯏ ꯂꯩꯗꯨꯕꯨ ꯕꯤꯠꯀ ꯌꯥꯎꯁꯜꯂꯛꯇꯦ ꯑꯣꯏꯕ ꯃꯣꯏꯅ ꯀꯣꯏꯔꯤꯔꯥ ꯑꯩꯈꯣꯏꯅ ꯀꯣꯏꯔꯤꯔꯥ ꯈꯪꯗꯦꯕ ꯅꯣꯡꯃꯇ ꯑꯆꯥꯄꯣꯠ ꯑꯝꯇ ꯄꯨꯔꯒꯁꯨ ꯂꯥꯛꯑꯣꯏ ꯑꯗꯨꯒ ꯌꯥꯝ ꯆꯥꯅꯤꯡꯉꯤꯕ ꯋꯥꯁꯨ ꯅꯠꯇꯦꯕ ꯅꯣꯡꯃꯇꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯑꯆꯥꯄꯣꯠꯇꯨ ꯄꯨꯔꯛꯑ ꯄꯤꯖꯧꯕ ꯑꯩꯈꯣꯏꯗ ꯍꯔꯥꯎꯒꯦꯕ ꯑꯁ ꯑꯩꯅꯗꯤ ꯍꯥꯏꯖꯕꯅꯦ ꯃꯣꯏꯅꯤꯗꯣ ꯆꯨꯗꯠꯅꯕ ꯅꯨꯄꯥ ꯃꯥꯜꯂꯦꯅ ꯑꯩꯅꯗꯤ ꯀꯣꯏꯔꯣꯏꯁꯦ ꯍꯥꯏꯗ꯭ꯔꯥ ꯅꯪꯉꯣꯟꯗ ꯅꯪꯅ ꯑꯐꯕ ꯃꯤ ꯃꯥꯜꯂꯤꯌꯦ ꯃꯑꯣꯡ ꯃꯇꯧꯗꯣ ꯁꯨꯝ ꯑꯐꯕ ꯃꯥꯟꯗ꯭ꯔꯣ ꯑꯁ ꯏꯕꯥꯅꯤꯁꯦ ꯅꯣꯡꯃꯇ ꯉꯟꯅꯁꯨ ꯂꯥꯛꯇꯦ ꯑꯁ ꯍꯌꯦꯡꯅꯦ ꯑꯅꯤꯁꯦ ꯐꯠ ꯅꯥꯟꯊꯣꯛꯈꯤꯗꯅ ꯈꯨꯠꯇꯒꯤ ꯑꯁ ꯅꯥꯟꯊꯣꯛꯑꯦ ꯑꯩ ꯆꯤꯡ ꯆꯦꯜꯂꯤꯉꯩ ꯊꯦꯡꯗꯣꯛꯈꯤꯕꯗ ꯍꯟꯗꯛꯀꯤ ꯑꯥꯔꯃꯤꯒꯤꯁꯦ ꯑꯩ ꯈꯟꯗ ꯌꯥꯗꯕꯅꯤ ꯑꯁꯦꯡꯕ ꯈꯞ ꯐꯖꯅ ꯇꯧꯀꯣ ꯁꯦ ꯉꯥꯏ ꯂꯩꯔꯦ ꯁꯦ ꯑꯆꯥꯄꯣꯠ ꯈꯔ ꯄꯤꯌꯨ ꯑꯁ ꯁꯤꯕꯨ ꯑꯆꯥꯄꯣꯠꯅꯤꯅ ꯏꯕꯥꯅꯤꯁꯦ ꯅꯣꯡꯃꯇꯁꯨ ꯑꯆꯥꯄꯣꯠꯀ ꯑꯝꯇ ꯂꯩꯔꯛꯇꯦꯍꯦ ꯑꯋꯣꯏꯕ ꯑꯁ ꯍꯌꯦꯡ ꯑꯩ ꯁꯤꯕꯥꯏ ꯈꯜꯂꯀꯥꯟꯗ ꯂꯩꯕꯤꯒꯦ ꯐꯖꯅ ꯅꯪꯁꯨ ꯂꯥꯏꯔꯤꯛꯀ ꯀꯟꯅ ꯄꯥꯔꯤꯗꯥꯏꯅꯦ ꯅꯪ ꯊꯕꯛꯇꯣ ꯈꯜꯂꯀꯥꯟꯗꯅꯦ ꯂꯩꯕꯤꯔꯣ ꯌꯥꯔꯦ ꯍꯣꯏꯗꯦ ꯉꯥꯏꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀꯨꯏꯔꯦ ꯉꯁꯥꯏꯗꯤ ꯅꯨꯡꯁꯥꯁꯦ ꯌꯥꯏꯐ ꯐꯧꯔꯤꯁꯦ ꯁ꯭ꯀꯤꯟ ꯀꯦꯌꯔꯒ ꯇꯧꯔꯤꯁꯦ ꯑꯝꯇ ꯀꯥꯟꯅꯔꯔꯣꯏ ꯏꯇꯥꯎ ꯑꯩ ꯀꯣꯆꯤꯡ ꯆꯠꯇꯣꯏꯅꯤ ꯊꯦꯡꯉꯦ ꯑꯗꯣ ꯅꯣꯏꯅꯤ ꯑꯁꯣꯝꯗ ꯋꯥꯔꯤ ꯁꯥꯕ꯭ꯔꯣ ꯏꯕꯥꯅꯤ ꯁꯣꯝꯗ ꯂꯩꯍꯧꯔꯒꯦ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯣ ꯎꯅꯕ ꯂꯥꯛꯄꯗ ꯍꯥꯞꯄꯦꯟ ꯁꯦꯠꯂ ꯂꯥꯛꯏꯁꯤꯅ ꯀꯩ ꯍꯥꯏꯕ ꯑꯣ ꯑꯩ ꯆꯤꯡ ꯆꯦꯜꯂꯨꯕ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯨꯕꯅꯤꯗ ꯍꯟꯗꯛ ꯑꯥꯔꯃꯤ ꯆꯦꯟꯕ ꯌꯥꯎꯗꯣꯏꯅꯦ ꯑꯗꯨꯒꯤ ꯁꯥꯕꯗꯨꯗ ꯑꯩ ꯍꯥꯞꯄꯦꯟꯁꯦ ꯑꯣꯏꯅ ꯑꯗꯨꯝ ꯁꯦꯠꯂ ꯂꯥꯛꯑꯕ ꯑꯥꯔꯃꯤꯒꯤ ꯑꯣꯏꯔꯗꯤ ꯐꯖꯔꯅꯤ ꯃꯌꯥꯡ ꯃꯔꯛꯇꯨꯗ ꯅꯪꯅꯕꯨ ꯍꯦꯟ ꯃꯥꯟꯈ꯭ꯔꯗꯤ ꯃꯌꯥꯡꯗꯣ ꯃꯌꯥꯡ ꯃꯥꯜꯂꯁꯨ ꯊꯕꯛ ꯑꯃ ꯇꯧꯕ ꯒꯥꯏꯗꯣ ꯐꯠꯇ꯭ꯔꯣ ꯇꯣꯂꯣꯞꯀꯁꯦ ꯆꯥꯎꯈ꯭ꯔꯖꯥꯠꯅꯤ ꯌꯨꯝ ꯄꯥꯜꯂꯗꯤ ꯄꯩꯁꯥꯒꯁꯦ ꯑꯃꯨꯛ ꯍꯦꯟꯀꯠꯇꯣꯏꯅꯤ ꯑꯗꯒꯤ ꯑꯉꯥꯡ ꯌꯥꯎꯔꯤ ꯈꯨꯗꯤꯡꯒꯤꯅꯦ ꯇꯣꯂꯣꯞꯀꯁꯦ ꯁꯨꯝ ꯍꯦꯟꯀꯠꯇꯣꯏꯅꯤ ꯑꯥꯔꯃꯤ ꯑꯣꯏꯕꯁꯦ ꯌꯥꯝ ꯀꯥꯟꯅꯕ ꯊꯕꯛꯅꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯎꯅꯔꯤꯅꯦꯅ ꯅꯣꯡꯃꯇꯁꯨ ꯉꯟꯅ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦꯕ ꯉꯁꯤ ꯆꯪꯉꯛꯏꯁꯤꯁꯨ ꯈꯣꯡ ꯆꯪꯉꯛꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯒꯥꯔꯤꯗꯣ ꯊꯥꯎ ꯌꯥꯎꯗ꯭ꯔꯕ ꯑꯗꯨꯒꯤ ꯑꯥꯁꯤ ꯊꯝꯃꯝꯃꯦꯕ ꯑꯣ ꯅꯣꯏꯅꯤꯁꯦ ꯄꯥꯈꯪꯅꯕꯨ ꯒꯥꯔꯤ ꯃꯆꯥ ꯑꯃꯕꯨ ꯊꯥꯎ ꯍꯥꯜꯂ ꯂꯥꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅꯦ ꯈꯪꯗ꯭ꯔꯦꯗ ꯂꯥꯏꯔꯕ ꯏꯃꯨꯡ ꯄꯣꯛꯎꯕꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯒꯥꯔꯤ ꯃꯆꯥꯒꯤ ꯊꯥꯎꯐꯥꯎ ꯍꯥꯟꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯃꯤꯒꯤꯗꯤ ꯀꯩꯔꯥꯛ ꯊꯥꯕꯤꯔꯝꯕꯅꯤꯅ ꯐꯩꯌꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯐꯨꯐꯥꯎ ꯊꯥꯕꯤꯔꯝꯗꯦ ꯄꯨꯔꯥ ꯀꯣꯝ ꯇꯧꯊꯣꯛꯑꯒꯅꯦ ꯊꯝꯕꯤꯔꯝꯃꯤꯁꯦ ꯂꯐꯨꯗ ꯑꯣꯏꯔꯁꯨ ꯊꯥꯕꯤꯔꯝꯃꯗꯤꯅꯦ ꯑꯩꯁꯨ ꯁꯤꯛꯄꯅꯤ ꯈꯪꯗꯦ ꯎꯄꯥꯏ ꯑꯃ ꯇꯧꯔꯒꯅꯦ ꯀꯥꯒꯦꯕꯨ ꯑꯁ ꯌꯥꯗꯦ ꯑꯗꯣ ꯑꯩ ꯑꯦꯛꯖꯥꯝꯁꯦ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯤ ꯍꯟꯗꯛ ꯃꯥꯏ ꯄꯥꯛꯇꯣꯏꯗꯤ ꯃꯥꯜꯂꯦ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯇ꯭ꯔꯒꯅ ꯀꯝꯗꯧꯕ ꯀꯩꯗꯧꯗꯣꯏꯅꯣꯕ ꯃꯥꯏ ꯄꯥꯛꯇ꯭ꯔꯒꯅ ꯉꯝꯅ ꯉꯝꯅꯕ ꯍꯣꯠꯅ ꯇꯥꯔꯦ ꯅꯨꯄꯥ ꯃꯆꯥꯅꯤ ꯀꯩꯅꯣ ꯑꯗꯨ ꯅꯪꯕꯨ ꯃꯤꯠ ꯌꯥꯗꯦ ꯍꯥꯏꯗꯥꯏꯅꯦ ꯂꯝꯖꯦꯟꯗꯗꯤ ꯈꯜꯂꯦꯅ ꯈꯜꯂꯣ ꯑꯗꯣ ꯃꯦꯗꯤꯀꯦꯜꯗ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯃꯃꯥꯡꯗꯁꯨ ꯃꯤꯠ ꯌꯥꯗꯦꯅ ꯂꯩꯍꯧꯔꯤ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯃꯃꯥꯡꯗ ꯏꯃꯥꯟꯅꯕ ꯑꯃꯅꯦ ꯃꯦꯗꯤꯀꯦꯜꯗ ꯌꯥꯗꯕ ꯀꯣꯟꯅ ꯈꯟꯈꯤꯕ ꯌꯥꯎꯋꯦꯕ ꯑꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯂꯥꯏꯕꯛ ꯌꯦꯡꯒꯦ ꯀꯩꯗꯧꯔꯒꯦ ꯌꯥꯕꯨ ꯌꯥꯗꯧꯔꯤꯕꯕ ꯌꯥꯝ ꯋꯥꯟ ꯆꯦꯜꯂꯒ ꯑꯗꯣ ꯂꯥꯏꯕꯛ ꯑꯗꯨꯝ ꯌꯦꯡꯉꯒꯦ ꯂꯥꯏꯕꯛ ꯐꯗꯅ ꯈꯟꯖꯤꯜꯂꯛꯑꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤꯒ ꯍꯧꯖꯤꯛ ꯋꯥꯔꯤꯕ ꯈꯣꯠꯂꯤꯕ ꯑꯩꯈꯣꯏ ꯃꯥꯍꯣꯏꯅꯒꯅꯦ ꯅꯪꯗ꯭ꯔꯒ ꯂꯩꯔꯤꯁꯦ ꯈꯔ ꯃꯈꯩꯗꯤ ꯐꯗꯣꯏꯅꯦ ꯑꯦ ꯏꯀꯧ ꯀꯧ ꯁꯦ ꯀꯣꯄꯤ ꯀꯣꯜ ꯂꯩꯔꯛꯄꯅꯤ ꯁꯦ ꯅꯪ ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯁꯤꯕꯨ ꯑꯦ ꯁꯦ ꯅꯪ ꯀꯣꯔꯤꯌꯥ ꯌꯥꯝ ꯌꯦꯡꯗ ꯃꯥꯜꯂꯦ ꯀꯣꯔꯤꯌꯥꯗꯅꯦ ꯑꯣꯐꯤꯁ ꯑꯋꯥꯔꯗ ꯀꯩꯗꯒ ꯌꯥꯝ ꯆꯥꯅꯕꯅꯦ ꯀꯣꯄꯤ ꯀꯣꯜꯁꯦ ꯌꯥꯝ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯕꯅꯤ ꯆꯥꯎ ꯍꯥꯎꯕꯅꯤ ꯃꯣꯏ ꯑꯗ ꯆꯥꯏꯟꯁꯨ ꯁꯨꯝ ꯆꯥꯒꯗꯣ ꯁꯨꯃꯥꯏꯅ ꯍꯌꯦꯡꯅꯦ ꯑꯩꯅꯅꯦ ꯊꯕꯛ ꯈꯜꯂꯀꯥꯟꯗ ꯊꯕꯛ ꯇꯧꯔꯀꯥꯟꯗ ꯅꯪꯅ ꯆꯥꯅꯤꯡꯕꯗꯣ ꯂꯣꯏ ꯂꯩꯕꯤꯒꯦꯕ ꯉꯁꯥꯏꯗꯒꯤ ꯑꯋꯥꯕ ꯋꯥꯔꯤ ꯃꯌꯥꯝ ꯇꯥꯕꯗ ꯅꯪꯁꯨ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯝꯃꯅꯤ ꯑꯗꯣ ꯁꯦ ꯃꯤꯊꯥꯏ ꯆꯥꯎ ꯎꯅꯔꯤ ꯈꯨꯗꯤꯡꯒꯤ ꯆ꯭ꯋꯤꯡꯒꯝ ꯅꯠꯇ꯭ꯔꯒ ꯃꯤꯊꯥꯏ ꯅꯠꯇ꯭ꯔꯗꯤ ꯂꯩꯖꯗ꯭ꯔꯦꯅꯦꯀꯣ ꯅꯣꯏꯗꯤ ꯑꯁ ꯑꯩꯈꯣꯏ ꯏꯇꯥꯎ ꯏꯕꯥꯅꯤꯅꯦ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨ ꯍꯦꯛ ꯏꯕꯥꯅꯤ ꯄꯩꯁꯥ ꯍꯦꯛ ꯄꯥꯏꯕꯒꯅꯦ ꯅꯣꯏ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯤ ꯑꯩꯈꯣꯏꯅꯤꯗꯤꯅꯦ ꯄꯩꯁꯥꯗꯤ ꯁꯣꯏ ꯄꯥꯏꯅꯤ ꯑꯗꯣ ꯑꯩ ꯀꯣꯆꯤꯡ ꯆꯠꯄ ꯊꯦꯡꯉꯦ ꯆꯠꯂꯒꯦꯀꯣ ꯇꯥꯎ ꯂꯥꯎꯍꯦ ꯑꯦ ꯑꯩꯈꯣꯏ ꯇꯧꯁꯦ ꯀꯣꯆꯤꯡ ꯆꯠꯀꯅꯤ ꯍꯥꯏꯕꯅꯦ ꯃꯥ ꯑꯦꯛꯖꯥꯝ ꯑꯃ ꯊꯥꯗꯩ ꯀꯟꯅ ꯇꯧꯔꯤꯕꯅꯦ ꯆꯠꯂꯒꯦ ꯑꯗꯣ ꯑꯩꯁꯨ ꯁ꯭ꯀꯤꯞꯄꯤꯡ ꯀꯩꯀꯩ ꯈꯔ ꯇꯧꯔꯒꯦ ꯊꯧꯔꯤ ꯈꯔ ꯆꯣꯡꯉꯨꯒꯦ ꯍꯛꯆꯥꯡꯁꯦ ꯈꯔ ꯍꯦꯟꯅ ꯌꯥꯡꯅꯕ ꯆꯠꯂꯒꯦꯀꯣ ꯑꯗꯨꯗꯤ ꯀꯣꯆꯤꯡ ꯊꯦꯡꯉꯦ ꯆꯠꯂꯁꯤ ꯂꯥꯎ ꯐꯠ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯆꯪꯉꯒꯦꯀꯣ ꯑꯗꯨꯗꯤ ꯆꯠꯁꯤ ꯂꯥꯎ ꯆꯠꯂꯨ ꯆꯠꯂꯦꯀꯣ ꯑꯗꯨꯗꯤ ꯍꯣꯏ ꯇꯧꯔꯛꯀꯦ 이반이제 타오주 하루거든요. 아도 너 오늘 밖에 야우리게. 아니 오늘 바꾼 야우리. 이, 아도 오늘 군 야우리. 이반이 포기 담자로. 강대 새끼 단 가이비요 하루를 노래. 야다 야들가 숏 노래 그들가. ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯑꯩꯗꯤꯅꯦ ꯗꯥꯕꯤ ꯍꯥꯏꯔꯤꯁꯦ ꯀꯥꯏꯅꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯃꯥꯡꯗ ꯁꯤꯕꯥꯏ ꯆꯦꯜꯂꯨꯕꯅꯦ ꯑꯗꯨꯁꯨ ꯈꯟꯗꯗꯅ ꯇꯧꯕꯅꯦ ꯑꯗꯣ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯆꯦꯟꯅꯤꯒꯤ ꯏꯃꯨꯡꯅ ꯃꯔꯣꯝ ꯋꯥꯔꯤꯕ ꯀꯔꯤ ꯈꯜꯂꯤꯅꯣ ꯈꯪꯗꯦ ꯁꯤꯕꯥꯏꯗ ꯇꯧ ꯂꯩ ꯍꯥꯏꯕ ꯑꯦ ꯑꯗꯨꯗꯤ ꯍꯟꯇꯛ ꯃꯥꯏ ꯈꯟꯖꯔꯛꯁꯤꯅꯤ ꯀꯩꯅꯣ ꯑꯁ ꯀꯥꯏꯗꯩ ꯈꯟꯗꯣꯏꯅꯣ ꯃꯦꯗꯤꯀꯦꯜ ꯌꯥꯗꯕꯅꯦꯕ ꯃꯃꯤꯠ ꯊꯣꯛꯄꯅꯦ ꯌꯦꯡꯁꯨ ꯌꯦꯡꯊꯣꯛꯇꯦ ꯀꯃꯥꯏ ꯌꯥꯔꯛꯇꯣꯏꯅꯣ ꯗꯥꯕꯤ ꯍꯥꯏꯔꯤꯗꯣ ꯃꯃꯥꯡꯁꯨ ꯃꯦꯗꯤꯀꯦꯜꯗ ꯌꯥꯗꯕꯅꯦꯕ ꯑꯗꯨꯅ ꯍꯟꯗꯛꯁꯨ ꯑꯗꯨꯝ ꯈꯜꯂꯛꯇꯧ ꯃꯥꯟꯗꯦ ꯏꯃꯨꯡꯅ ꯃꯔꯣꯝ ꯋꯥꯔꯤꯕ ꯑꯩꯗꯤꯅꯦ ꯀꯥꯏꯅꯍꯧꯔꯁꯤꯔ ꯈꯪꯗꯦ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯗ ꯀꯥꯏꯅꯊꯣꯛꯑꯁꯤꯔ ꯈꯜꯂꯤꯅꯤ 이몽나 머럼 와리바 라이크 따미니 코칭 짜리니 인다이도 오이도 만디도 마이 몽디디 라이크 샴 해요 나띠 마도 पैसा नमद्रदी थबक से कुछ खलो
ꯀꯥꯏꯅ ꯊꯣꯛꯑꯁꯤꯔ ꯃꯕꯥꯅꯤꯗꯣ ꯍꯧꯅꯔꯒ ꯀꯣꯏꯈꯤꯕꯅꯤꯅ ꯍꯧꯅꯔꯒ ꯀꯥꯏꯅ ꯊꯣꯛꯑꯁꯤꯔ ꯑꯗꯨꯅꯁꯨ ꯐꯔꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯁꯦ ꯃꯣꯏꯅꯦ ꯃꯇꯝ ꯈꯔ ꯀꯞꯀꯤꯁꯨ ꯀꯞꯆꯔꯖꯅꯤ ꯍꯌꯦꯡ ꯋꯥꯏ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯑꯩ ꯌꯨꯝ ꯍꯦꯛ ꯌꯧꯕꯒꯅꯦ ꯀꯣꯜ ꯇꯧꯁꯜꯂꯒ ꯀꯥꯏꯅꯁꯦ ꯍꯦꯛꯇ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯑꯩꯗꯤ ꯑꯁ ꯑꯩꯗꯤ ꯀꯣꯜꯒ ꯇꯧꯔꯣꯏꯗ ꯃꯦꯁꯦꯖꯇꯅꯦ ꯑꯣꯏꯅ ꯏꯔꯦ ꯊꯥꯈ꯭ꯔꯅꯤ ꯑꯗꯨꯒꯅꯦ ꯕ꯭ꯂꯣꯛ ꯇꯞ ꯂꯥꯎꯅ ꯇꯧꯁꯜꯂꯅꯤ ꯇꯧꯁꯜꯂꯣ ꯏꯕꯦꯝꯃ ꯑꯗꯨꯅ ꯐꯔꯅꯤ ꯑꯩꯕꯨ ꯀꯣꯜ ꯇꯧꯔ ꯍꯥꯏꯈ꯭ꯔꯁꯤꯔꯅꯦ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯝ ꯐꯗꯣꯏꯖꯥꯠꯂꯥ ꯀꯣꯜ ꯍꯦꯛꯇ ꯇꯧꯁꯜꯂꯛꯀꯦ ꯍꯜꯂꯣ ꯑꯩ ꯅꯉꯣꯟꯗ ꯋꯥꯔꯨꯕ ꯑꯝꯇ ꯍꯥꯏꯒꯦꯅ ꯐꯣꯟ ꯇꯧꯔꯛꯏꯅꯦ ꯀꯩ ꯋꯥꯅꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅꯤ ꯉꯁꯤꯗꯒꯤ ꯄꯥꯎ ꯐꯥꯎꯅꯔꯔꯣꯏꯁꯦ ꯀꯩꯒꯤꯅꯣ ꯑꯩ ꯍꯧꯖꯤꯛꯀꯥꯟꯁꯦ ꯈꯪꯅꯕ ꯊꯝꯅꯤꯡꯉꯛꯇ꯭ꯔꯦ ꯃꯇꯝ ꯈꯔ ꯕ꯭ꯔꯦꯛ ꯄꯥꯝꯃꯦ ꯑꯩ ꯑꯗꯣ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯅꯨꯀꯣ ꯂꯥꯟꯅꯁꯨ ꯈꯟꯅꯣ ꯊꯝꯃꯒꯦ ꯑꯩ ꯁꯤꯌꯣꯔꯗꯤ ꯐꯔꯦ ꯅꯍꯥꯟꯒꯤ ꯊꯕꯛ ꯇꯧꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯌꯥꯁꯤꯜꯂꯨꯔꯒꯦ ꯉꯁꯤꯗꯩ ꯑꯩꯈꯣꯏꯅꯤ ꯀꯥꯏꯅꯔꯕꯅꯤ ꯄꯥꯎ ꯁꯨꯛꯐꯥꯎ ꯐꯥꯎꯔꯛꯑꯅꯤ ꯑꯁ ꯀꯥꯏꯅ ꯉꯝꯃꯣꯏ ꯀꯥꯏꯅ ꯕ꯭ꯂꯣꯛ ꯇꯧꯁꯟꯒꯦ ꯉꯁꯤ ꯀꯩꯅꯣ ꯗꯥ ꯕꯤꯍꯥꯔꯤ ꯅꯠꯇ꯭ꯔꯣ ꯀꯅꯥꯏ ꯒꯥꯔꯤ ꯑꯣꯏꯖꯥꯠꯅꯣ ꯃꯥꯅ ꯊꯧꯔꯤꯁꯤꯅ ꯅꯦꯛꯁ ꯄ꯭ꯔꯣꯖꯦꯛꯁꯤꯅ ꯀꯩ ꯂꯝꯗ ꯆꯠꯁꯦꯕ ꯁꯉꯥꯏꯊꯦꯜꯒꯤꯗꯣ ꯀꯩ ꯊꯥ ꯑꯃꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯁꯨꯛ ꯃꯨꯜꯂꯝꯃꯤꯁꯤꯅ ꯒꯥꯔꯤ ꯃꯆꯥ ꯑꯃꯒꯤ ꯊꯥꯎꯕꯨ ꯍꯥꯟ ꯉꯝꯗꯕꯅꯤꯅ ꯒꯥꯔꯤ ꯑꯆꯧꯕ ꯊꯧꯗꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯇꯤ ꯁꯨꯔꯤꯁꯦ ꯑꯩꯅ ꯂꯝꯕꯤꯁꯤꯗ ꯎꯔꯤꯁꯦ ꯑꯋꯥꯏꯕ ꯒꯥꯔꯤ ꯑꯣꯏꯔꯝꯃꯒꯗꯤ ꯃꯣꯏ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯍꯟꯖꯟ ꯍꯟꯖꯟ ꯊꯧꯔꯒ ꯃꯁꯥꯒꯁꯨ ꯌꯥꯝ ꯅꯥꯜꯂꯦ ꯍꯥꯏꯕ ꯃꯥꯏ ꯑꯥꯔꯃꯤꯒꯤ ꯊꯕꯛꯇꯨꯕꯨ ꯈꯟꯒ꯭ꯔꯖꯥꯠꯂꯣ ꯑꯁ ꯀꯥꯏꯅꯔꯝꯗ꯭ꯔꯁꯨ ꯐꯗꯧꯅꯤꯅꯦ ꯑꯩꯅ ꯊꯕꯛ ꯇꯧꯕꯅꯤꯅ ꯑꯃ ꯑꯣꯏꯗꯨꯅ ꯍꯟꯅꯨꯔꯗꯅ ꯍꯟꯅꯨꯔꯗꯅ ꯇꯟꯕ ꯑꯃ ꯌꯥꯎꯁꯜꯂꯛꯑꯦ ꯗꯥ ꯕꯤꯍꯥꯔꯤꯗꯣ ꯀꯥꯏꯅꯔꯝꯗ꯭ꯔꯁꯨ ꯐꯗꯧꯅꯤ ꯗꯥ ꯕꯤꯍꯥꯔꯤꯒ ꯗꯥ ꯊꯥꯏꯂꯦꯟꯒꯗꯣ ꯁ꯭ꯋꯥꯏꯗꯅꯦ ꯒꯥꯔꯤ ꯐꯖꯕ ꯑꯃ ꯊꯧꯔꯒ ꯑꯗꯨꯝ ꯀꯣꯏꯆꯠ ꯆꯠꯄ ꯎꯏ ꯍꯥꯏꯕ ꯍꯟꯗꯛꯇꯤ ꯊꯕꯛꯀ ꯈꯟꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯕ ꯈꯜꯂꯝꯃꯣꯍꯦ ꯊꯕꯛ ꯀꯥꯏꯅ ꯊꯥ ꯑꯃꯅꯤꯁꯤꯗꯕꯨ ꯀꯥꯏꯗꯩ ꯊꯕꯛꯅꯣ ꯒꯥꯔꯤꯒꯗꯣ ꯋꯥꯏꯔꯤ ꯑꯣꯏꯔꯝꯅꯤ ꯑꯁ ꯋꯥꯏꯕ ꯃꯥꯟꯗꯦ ꯅꯪꯁꯨ ꯒꯥꯔꯤꯗꯣ ꯃꯣꯏꯅꯅꯦ ꯇꯣꯏꯅ ꯊꯧꯕ ꯎꯔꯦ ꯍꯥꯏꯕ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯣ ꯄꯩꯁꯥꯗꯤ ꯄꯥꯏꯔꯦ ꯃꯣꯏꯅꯤꯗꯣ ꯊꯕꯛ ꯇꯧꯗꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯊꯨꯃꯜꯂꯤꯗ ꯃꯣꯏꯏꯃꯨꯡ ꯅꯨꯡꯉꯥꯏꯕꯁꯨ ꯅꯠꯇꯦ ꯀꯥꯏꯗ ꯂꯩꯗꯣꯔꯤꯒꯦ ꯒꯥꯔꯤꯗꯨꯕꯣ ꯑꯁ ꯈꯪꯗꯦ ꯀꯥꯏꯅꯔꯝꯗ꯭ꯔꯁꯨ ꯐꯗꯧꯅꯦ ꯑꯩꯅ ꯍꯟꯗꯛ ꯀꯣꯏꯔꯤꯅꯦꯅ ꯇꯧꯔꯤ ꯅꯨꯄꯥꯗꯣ ꯍꯦꯟꯅ ꯍꯟꯅꯨꯔꯗꯅꯅꯦ ꯊꯕꯛ ꯇꯧꯋꯦꯅ ꯀꯣꯏꯔꯨꯕ꯭ꯔꯥꯕꯨ ꯄꯛꯇꯕꯅ ꯑꯩꯗꯤ ꯇꯟꯕ ꯑꯃ ꯌꯥꯎꯁꯜꯂꯦ ꯑꯁ ꯑꯩꯒꯤ ꯑꯅꯧꯕꯗꯨꯁꯨꯅꯤꯗ ꯀꯥꯏꯗꯩ ꯊꯕꯛ ꯇꯧꯋꯦꯅ ꯀꯣꯏꯔꯨꯕꯗꯨꯕꯨ ꯃꯁꯥꯅ ꯃꯔꯣꯝ ꯃꯣꯠꯂꯤꯕ ꯏꯔꯨ ꯂꯨꯅꯤꯒ ꯈꯪꯗꯦ ꯅꯨꯄꯤ ꯎꯅ ꯂꯥꯛꯏꯅꯦꯅ ꯇꯧꯔꯤꯗꯨꯁꯨꯅꯦ ꯃꯅꯝꯒ ꯏꯅꯝ ꯅꯝꯊꯤꯔꯗꯅ ꯑꯁ ꯑꯩꯗꯤ ꯍꯩꯅꯗꯦꯗ ꯇꯨ ꯑꯥꯗꯩ ꯒꯥꯔꯤ ꯑꯃꯨꯕꯁꯤꯅꯤ ꯃꯣꯏꯅꯤꯅ ꯑꯗꯨꯝ ꯊꯧꯔ ꯂꯥꯛꯑꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯒꯥꯔꯤꯁꯤ ꯃꯅꯥꯛꯇ ꯂꯦꯞꯄꯤꯁꯦ ꯃꯣꯏꯅꯤ ꯅꯠꯇ꯭ꯔꯣ ꯑꯁꯦ ꯑꯁ ꯑꯩꯈꯣꯏꯅꯤꯗꯤ ꯀꯃꯥꯏꯅ ꯂꯥꯟꯗꯣꯏꯕ ꯑꯁꯤꯗ ꯑꯁ ꯌꯧꯁꯤꯜꯂꯒꯅꯦ ꯑꯗꯨꯝ ꯀꯧꯁꯜꯂꯨꯔꯁꯤ ꯂꯥꯛꯑꯣ ꯀꯩꯗꯧꯋꯦꯒꯦ ꯁꯅꯧ ꯗꯥ ꯕꯤꯍꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯧ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯣꯏꯅꯤ ꯍꯦꯛ ꯀꯥꯏꯅꯕꯗꯒꯤ ꯑꯁ ꯑꯩꯈꯣꯏꯗꯤ ꯗꯥꯎ ꯖꯔ ꯌꯥꯈꯠꯂꯛꯑꯦ ꯈꯔ ꯉꯟꯅ ꯀꯥꯏꯅꯔꯝꯃꯗꯤꯅꯦ ꯅꯍꯥꯟꯅ ꯄꯩꯁꯥ ꯄꯥꯏꯔꯝꯃꯗꯝꯅꯤ ꯑꯩꯈꯣꯏꯅꯤꯗꯣ ꯅꯣꯏꯅꯤꯗ ꯀꯣꯜ ꯇꯧꯒꯦ ꯇꯧꯕꯅꯦꯕ ꯑꯗꯣ ꯅꯝꯕꯔꯗꯨꯁꯨ ꯆꯠꯂꯝꯗ꯭ꯔꯦ ꯅꯝꯕꯔ ꯁꯤꯟꯈ꯭ꯔꯕ ꯀꯩꯅꯣ ꯁꯤꯟꯇꯣꯛꯈ꯭ꯔꯦꯗ ꯀꯩꯗꯧꯗꯣꯏꯅꯣꯅ ꯑꯃꯟꯕ ꯅꯝꯕꯔꯗꯣ ꯂꯪꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯅꯕꯥꯅꯤꯕꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯁ ꯈꯪꯗꯦꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯁꯨ ꯌꯥꯗꯒꯨꯝ ꯇꯧ ꯑꯗꯨꯗꯤ ꯏꯆꯟꯁꯤꯡ ꯅꯣꯡꯃ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯇꯥꯎ ꯆꯠꯁꯤ ꯂꯥꯛꯑꯣ ꯏꯆꯥ ꯑꯃꯅꯤ ꯚꯥꯏ ꯅꯩꯔꯦ 이따이마 그놈따 ꯀꯩꯅꯣ ꯏꯕꯨꯡꯉꯣ 이때만 ꯆꯩꯔꯥꯎꯕꯒꯤ ꯌꯣꯡꯆꯥꯛꯀ ꯂꯩꯔꯣꯏꯗ꯭ꯔꯥ 용짝 ꯌꯦꯡꯕꯤꯍꯧꯒꯗ꯭ꯔꯥ ꯍꯥ ꯑꯩꯗꯤ ꯌꯣꯡꯆꯥꯛꯇꯤ ꯌꯣꯟꯗꯤꯌꯦ ꯌꯣꯡꯆꯥꯛꯇꯤ ꯀꯩꯊꯦꯜ ꯐꯪꯉꯝꯒꯅꯤ ꯏꯕꯨꯡꯉꯣ ꯏꯇꯩꯃ ꯅꯠꯇꯦ 이때ම ꯍꯣꯏꯒꯤ ꯆꯩꯔꯥꯎꯕꯒꯤ ꯌꯣꯡꯆꯥꯛꯀ ꯂꯩꯒꯗ꯭ꯔꯥ ꯌꯨꯝꯗꯒ ꯌꯣꯡꯆꯥꯛ ꯄꯥꯟꯕ꯭ꯔꯥꯅ ꯍꯪꯒꯦꯅ ꯇꯧꯕꯅꯤ 용짝 ꯌꯦꯡꯕꯤꯍꯧꯒꯗ꯭ꯔꯥ 하이ꯕꯅꯤꯗ ꯃꯥꯅꯦ 이따이마ꯗꯒꯤ ꯂꯩꯒꯦ 하이ꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯌꯣꯡꯆꯥꯛꯇꯤ ꯍꯧꯗꯤꯌꯦ ꯀꯩ ꯂꯩꯗ꯭ꯔꯤꯕ ꯑꯁ ꯆꯞ ꯆꯥꯔꯦ ꯏꯇꯩꯃ ꯉꯥꯛꯇꯪ ꯂꯩꯕꯤꯔꯝꯃꯨꯀꯣ ꯚꯥꯏ ꯅꯪ ꯁꯣꯝꯗ ꯑꯝꯇ ꯄꯥꯛꯊꯣꯛꯁꯤꯜꯂꯝꯃꯨ ꯍꯣꯏ ꯅꯪ ꯀꯨꯝ ꯏꯇꯩꯃ ꯋꯥꯔꯤ ꯑꯝꯇꯪ ꯁꯥꯁꯤ ꯀꯔꯤꯅꯣꯅꯦ ꯃꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯌꯣꯡꯆꯥꯛ ꯆꯥꯔꯒ
ꯌꯦꯟꯕ ꯆꯠꯄꯗꯣ 이때봐 솜남다 락뷰네 ꯌꯣꯡꯆꯥꯛ ꯆꯥꯔ 이bunga 나때 용짝네 이때마 다이렉 용짝 ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ 이때만 일단 한다고요. 자, 이때만. 자, ꯀꯔꯤꯅꯣ 제라오버기 용짝 이건 라꾸네 이때마 ꯀꯔꯤ ꯅꯣꯏꯅꯤꯁꯨ ꯌꯣꯡꯆꯥꯛ ꯌꯣꯟꯕ ꯂꯥꯛꯏꯔꯣ ꯃꯥꯅꯦ ꯒꯥꯔꯤꯒꯁꯦ ꯑꯐꯕꯒ ꯇꯧꯗꯅ ꯐꯖꯕꯒ ꯇꯧꯗꯅ ꯀꯝꯄꯅꯤꯒꯤ ꯄꯣꯠ ꯌꯣꯟꯕꯒ ꯂꯥꯛꯄ ꯅꯤꯡꯉꯨꯔꯦ ꯑꯩꯗꯤ 에, ꯅꯠꯇꯦ ꯀꯝꯄꯅꯤ ꯅꯠꯇꯦ ꯍꯣꯏ 에 ꯑꯗꯣ 항토라니 ꯌꯣꯡꯆꯥꯛꯀꯤ ꯀꯝꯄꯅꯤ ꯑꯃꯗꯤ ꯍꯥꯡꯗꯣꯔꯛꯑꯅꯤ ꯑꯗꯨꯗ ꯒꯥꯔꯤ ꯐꯖꯕꯗ ꯆꯠꯂ ꯈꯤꯇꯪ ꯌꯨꯅꯤꯛ ꯑꯣꯏꯅ ꯇꯧꯒꯦꯅ ꯇꯧꯔꯤꯅꯦ ꯏꯇꯩꯃ ꯑꯗꯣ ꯌꯦꯡꯕꯤꯌꯨꯁꯦ ꯌꯣꯡꯆꯥꯛꯁꯦ ꯉꯥꯎ ꯉꯥꯎꯋꯤꯗ ꯁꯦ ꯌꯣꯡꯆꯥꯛꯁꯦ ꯐꯖꯕꯅꯤ 야 파자버네 ꯃꯔꯨꯁꯤ ꯐꯖꯔꯦꯅꯦ ꯅꯣꯏꯒꯤꯁꯦ ꯃꯣꯔꯦꯒꯤ ꯅꯠꯇ꯭ꯔꯣ 모래기 나때 이때마 파전 연구유세 ꯌꯦꯡꯉꯣ ꯇꯨ 이때마 감종기 파자드라 이때마 ꯀꯝꯗꯣꯡꯒꯤꯅꯦ ꯍꯥꯏꯖꯤꯜꯂꯒ ꯍꯥꯎꯇꯕ ꯃꯌꯥꯝ ꯌꯣꯟꯕꯗꯨꯗꯤ ꯅꯠꯇꯦꯀꯣ 에, ꯅꯠꯇꯦ ꯅꯠꯇꯦ 나때 감종이니 세 ꯌꯦꯡꯉꯣ ꯈꯨꯐꯖꯁꯦ ꯌꯦꯡꯉꯣ 이때마네 컴플레인 ꯇꯧꯒꯦ ꯍꯥꯏꯔꯁꯨꯅꯦ ꯑꯩꯈꯣꯏ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯝꯒꯦ ꯑꯩꯈꯣꯏ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯝꯒꯦ ꯐꯖꯕꯅꯤ 이때마 ꯑꯗꯣ ꯀꯩꯅꯣꯒꯤꯅꯦ ꯆꯩꯔꯥꯎꯕꯒꯤ ꯑꯣꯏꯅ ꯈꯤꯇꯪ ꯑꯣꯐꯔꯗ 100ꯒꯤꯅꯤ 이때마 ꯐꯖꯕꯗꯤ ꯆꯥꯝꯃꯒꯤ ꯀꯌꯥꯅꯦꯕ 100ꯒꯤ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ 150 ꯇꯧꯊꯣꯛꯑꯕꯅꯤ ꯐꯖꯔꯦ ꯇꯨꯁꯦ ꯇꯔꯨꯛ ꯇꯧꯋꯣ ꯀꯩꯅꯣ ꯍꯥꯞꯇꯣꯛꯑꯁꯤ ꯏꯇꯩꯃ ꯇꯨ ꯁꯤꯗ ꯌꯦꯡꯉꯣ ꯇꯨ ꯑꯗꯣ ꯁꯤꯗ ꯌꯥꯎꯔꯤ ꯀꯝꯖꯣꯡꯒꯤꯁꯦ ꯍꯣꯏ ꯂꯧꯕꯨꯗꯤ ꯂꯧꯒꯦ ꯑꯗꯣ ꯑꯥ ꯀꯝꯖꯣꯡꯒꯤ ꯅꯠꯇꯕ ꯊꯋꯥꯏꯒꯤꯁꯨ ꯍꯥꯎꯋꯦꯅ ꯃꯤ ꯍꯥꯏꯅꯩ ꯑꯩꯗꯤ ꯑꯗꯨ ꯇꯦꯁ ꯇꯧꯅꯤꯡꯉꯦ ꯊꯋꯥꯏꯒꯤꯁꯨ ꯌꯥꯎꯔꯤꯌꯦ ꯊꯋꯥꯏꯒꯤ ꯌꯥꯎꯔꯤ ꯇꯨ ꯊꯋꯥꯏꯒꯤ ꯏꯇꯥꯎ ꯊꯋꯥꯏꯒꯤꯗꯨ ꯄꯨꯊꯣꯔꯛꯑꯣ ꯁꯦ ꯊꯋꯥꯏꯒꯤꯗꯨ ꯁꯤꯗ ꯂꯩꯔꯦ ꯃꯥꯏ ꯂꯣꯏꯈ꯭ꯔꯦ ꯊꯋꯥꯏꯒꯤ ꯁꯦꯡꯗꯤ ꯁꯦꯡꯉꯦꯀꯣ ꯅꯣꯏꯁꯦ ꯄꯨꯔꯥ ꯍꯥꯏꯖꯤꯟꯅꯕꯗꯤ ꯅꯠꯇꯦ ꯅꯠꯇꯦꯀꯣ ꯅꯠꯇꯦ ꯏꯇꯩꯃ ꯅꯝꯕꯔ ꯄꯤꯔꯝꯒꯦ ꯀꯝꯄ꯭ꯂꯦꯟ ꯊꯥꯡꯒꯠꯅꯕ ꯅꯝꯕꯔ ꯄꯤꯔꯝꯒꯦ ꯑꯩꯈꯣꯏ IG ꯄꯦꯖꯀ ꯂꯣꯏ ꯍꯥꯡꯇꯣꯛꯑ ꯆꯥꯔꯒ ꯇꯧꯔꯒ ꯑꯗꯨꯝ ꯈꯪꯅꯤ ꯏꯇꯩꯃ ꯁꯤꯗꯤ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯅꯅꯦ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯊꯝꯕꯅꯦ ꯌꯨꯝꯗꯁꯨ ꯆꯥꯒꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯏꯇꯩꯃꯅꯕꯨ ꯂꯧꯒꯦ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯑꯣ ꯁꯤꯗ ꯂꯧꯕꯤꯌꯣ ꯊꯋꯥꯏꯒꯤꯗꯨꯔꯥ ꯁꯤꯁꯨ ꯃꯥꯅꯤ ꯐꯖꯩ 이때만. ꯇꯨ ꯃꯔꯨꯒꯁꯦ ꯇꯣꯡꯉꯅ ꯑꯁꯦ ꯍꯣꯏ ꯍꯦꯛꯂꯒ ꯇꯥꯔ ꯂꯩꯈꯣꯝ ꯃꯔꯛ ꯇꯥꯔ ꯈꯤꯇꯪꯗꯤ ꯃꯣꯠꯈ꯭ꯔꯦ ꯍꯥꯎꯕꯗꯤ ꯑꯁ ꯃꯍꯥꯎꯗꯤ ꯂꯣꯏꯔꯦ ꯏꯇꯩꯃ ꯍꯧꯖꯤꯛꯀꯥꯟ ꯆꯩꯔꯥꯎꯕꯗ ꯑꯥꯏ ꯖꯤ ꯁꯤꯗ ꯄꯦꯖ ꯍꯥꯞꯄꯗꯤꯀꯣ ꯂꯩꯌꯦꯕꯀꯣ ꯅꯣꯏꯒꯤ ꯂꯩ ꯑꯣ ꯂꯥꯜꯂꯝꯃꯒꯗꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯀꯗꯣꯏꯅꯤꯀꯣ ꯑꯩꯗꯤ 야니 이때마 야니 ꯑꯩꯈꯣꯏ ꯁꯨꯝ ꯆꯥꯕꯅꯤꯅ ꯈꯪꯉꯦꯕ ꯍꯣꯏ ꯏꯇꯩꯃ ꯑꯗꯨꯗꯤ ꯀꯝꯖꯣꯡꯒꯤꯁꯤꯒ ꯁꯤ ꯑꯅꯤꯃꯛꯁꯤ ꯂꯧꯕꯤꯍꯧꯔꯒꯦ ꯍꯥꯏꯔ ꯀꯃꯥꯏꯅ ꯇꯧꯕ ꯏꯇꯩꯃ ꯑꯃꯃꯝ ꯂꯧꯍꯧꯔꯒꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯊꯋꯥꯏꯒꯤꯁꯤꯅ ꯆꯥꯝꯃ ꯀꯌꯥꯅꯣ ꯃꯃꯜꯁꯦ ꯀꯩꯅꯣꯁꯤꯗꯕꯨꯗꯤ ꯀꯝꯖꯣꯡꯅꯗꯤ ꯈꯤꯇꯪꯗꯤ ꯇꯥꯡꯕꯅꯦ ꯗꯤꯁꯇꯦꯟꯁꯁꯦ ꯈꯔ ꯂꯥꯞꯄꯅꯤꯅ ꯑꯗꯣ ꯆꯞ ꯃꯥꯟꯅ ꯑꯗꯨꯝ ꯊꯥꯗꯣꯛꯑꯒꯦ ꯍꯌꯦꯡ ꯆꯩꯔꯥꯎꯕꯅꯤꯅ ꯑꯗꯣ 이때마 ꯑꯩꯈꯣꯏꯒꯤ IG ꯄꯦꯖꯇ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯛꯄ ꯀꯥꯎꯅꯤꯀꯣ ꯌꯣꯡꯆꯥꯛ ꯃꯒꯨꯟ ꯂꯩꯕ ꯌꯣꯡꯆꯥꯛ ꯑꯅ ꯍꯥꯡꯕꯅꯤ ꯃꯒꯨꯟ ꯂꯩꯕ ꯌꯣꯡꯆꯥꯛꯑꯕ ꯃꯒꯨꯟ ꯂꯩꯕ ꯌꯣꯡꯆꯥꯛ ꯅꯣꯏ ꯍꯣꯔꯦꯟ ꯆꯥꯛ ꯈꯔ ꯑꯃꯨꯛ ꯂꯥꯜꯂꯝꯃꯗꯤ ꯑꯩ ꯍꯧꯖꯤꯛ ꯁꯔꯆ ꯇꯧꯔ ꯑꯝꯇ ꯌꯦꯡꯒꯦ ꯌꯦꯡꯉꯣ ꯌꯦꯡꯉꯣ 이때마 이때면은 또 어떤 컨닝해주고 폴로워즈 1K 여러분 세 시대도 용짝 얌 야우리 어, 시즈 그때만 어디더라? 마네 시즈 이때만 폴로워가 지금 한끼요. 이때만 세 시대도 용짝 얌 야우리고 아빠 보라 얌 야우리 아동 컨디비 아니고 파져봐 아동아이고 너희가 감정과 타와이들이 이제 이랑 떨간지다 까이디 러우드. 에 타와이드네 이때만 아이기 이만하바 마타이 상고 범 레이 마나 타르이니 감종다는네 아코이기 니엠 레이바 네블리스나 니엠 레이바 마나 타락거니바 이때만 까인 찍나비노 세 아생바 감정과 타와이기 용짝 악되니 아들이 정하게 오늘 러우러게고. 러브러 이때만 카오 야라도 이때마 야야리 유미 낭내 이bun가. 이때만 파마디 좀 DM 떡선비로고 아코이 좀 딜리버리 마탕 아무 오더 떠오는 좀 하비로 잘래 이때만 시암 파이냐. 세세. 호이 파레 파레. 너희 수만 이거 블랙 버스. 아도 이때마 짜라가 피드백 비비로고 뭐 하우르디 피라게. 하우트라디 너희 누아이니. 하우니 이때마 하우니 호이 짱이 짱이. 슬라우게 시용자끼리 파자레 마루가제 콧가 로이 떼ꯛ타도래 야한보다 감정기 타와이기 오라면디 아스 아코이 마 하라오버들 로이네 제라오바이 짭짜라. ताऊ याहे इबानी आइडिया जे सिनबो फरे नामदे होनर बिमियामदो केम कानादे अदो इबानी इकाई खंगबदि आदे कोजु हे कंपनी मा हांगमद्रिबाव कंपनी हांगमद्रिबाव दने इबानी होनगदम कन होनगदम ꯑꯗꯨꯒ ꯃꯣꯏꯅꯤ ꯃꯃꯥꯡꯗꯁꯨꯅꯦ ꯑꯩꯈꯣꯏ ꯎꯠꯀꯗꯕꯅꯦ ꯑꯩꯈꯣꯏ ꯇꯧꯕ ꯉꯝꯃꯤ अदो योंजाकसे जोनबदा हराउदने इबानी लोय यंथोकिनी कोइ नेगि लिसिंग अनि गे खाव हारकपन ꯍꯣꯏ ꯍꯣꯏ ꯈꯥ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯍꯣꯏ ꯁ꯭ꯋꯥꯏ ꯂꯩꯀꯥꯏꯁꯦ ꯍꯥꯟꯅ ꯂꯣꯏ ꯂꯩꯁꯟꯍꯧꯔꯕ ꯀꯩꯅꯣ ꯆꯩꯔꯥꯎꯕ ꯌꯣꯡꯆꯥꯛꯁꯦ ꯀꯌꯥ ꯁꯤꯠꯇꯦꯅꯦ ꯁ꯭ꯋꯥꯏꯗ ꯌꯣꯟꯕꯁꯦ अतो पलम चलजरा ꯌꯥꯏ ꯑꯗꯨꯁꯨ लेसाबि चाम लाए सिदे योलस ꯂꯩꯁꯥꯕꯤ ꯉꯁꯥꯏ ꯏꯐ ꯐꯖꯔꯗꯅ ꯆꯩꯔꯥꯎꯔꯣꯏꯗ꯭ꯔꯣ ꯅꯣꯏꯒꯤꯗꯤ ꯆꯩꯔꯥꯎꯅꯤꯌꯦ अदुदे अंत गायखोने हा नोगी योंचाक लेरबा हयेंग चेराउबनिदना अदुगी योंचाक लेरबो ꯀꯔꯤ ꯌꯣꯡꯆꯥꯛ ꯍꯣꯏ ꯌꯣꯡꯆꯥꯛ ꯅꯣꯏ ꯆꯩꯔꯥꯎꯕ ꯌꯣꯡꯆꯥꯛ ꯂꯩꯇ꯭ꯔꯗꯤꯅꯦ ꯁꯦ ꯌꯣꯡꯆꯥꯛ ꯌꯦꯡꯁꯤ ꯂꯥꯛꯑꯣ माने फजा फजा याव लाउ कमजोंगी ꯀꯔꯤ ꯅꯨꯄꯤ ꯈꯨꯂꯪꯅꯥꯏꯍꯦ ꯌꯣꯡꯆꯥꯛ ꯌꯦꯡꯁꯤ ꯂꯥꯛꯑꯣꯌꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯂꯛꯅꯕ ꯃꯥꯜꯂꯦ ꯃꯥꯏꯁꯦ ꯑꯁ ꯅꯝꯕꯔ ꯄꯤꯌꯣ ꯍꯥꯏꯁꯨ ꯗꯥꯏꯔꯦꯛ ꯍꯥꯏ ꯌꯥꯕꯗꯨꯕꯨ ꯉꯥꯎꯕ꯭ꯔꯥ ꯀꯔꯤ ꯌꯥꯏ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯉꯥꯎ ꯇꯥꯔꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯣꯏꯅꯗꯤ ꯑꯩꯈꯣꯏꯅꯤꯁꯦ ꯊꯕꯛ ꯇꯧꯕꯩꯒ ꯅꯤꯡꯉꯝꯗꯣꯏꯅꯤ ꯁꯣꯝꯗꯗꯤ ꯑꯩꯅ ꯑꯩꯈꯣꯏ ꯃꯥꯏ ꯑꯋꯨꯟ ꯂꯧꯕꯗꯣ ꯌꯣꯟꯊꯣꯛꯑꯒ ꯒꯥꯔꯤꯒꯁꯦ ꯂꯩꯗꯅ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯀꯔꯕꯥꯔ ꯇꯧꯔꯤꯕ 이따 까이는 낭낭이 영적 요는 뭐 아무 한데는 낭이 두고 뭐이 독터 인지니어 양 빠미드나 독터 인지니어 되기네 용적 요는 봐 아코이는 내 पैसा 해나 빠이를 놓으래 โอเค
ꯅꯣꯛꯄ ꯁꯨꯡꯉꯤꯔꯥ ꯀꯗꯤ ꯀꯥꯏꯅꯊꯣꯛꯑꯁꯤꯔ ꯃꯣꯕꯥꯅꯤꯗꯣ ꯀꯥꯏꯅꯊꯣꯛꯑꯁꯤꯔ ꯃꯣꯏꯕꯥꯅꯤꯗꯣ ꯍꯧꯅꯔꯒ ꯀꯣꯏꯈꯤꯕꯅꯤ ꯍꯧꯅꯔꯒ ꯑꯗꯨꯝ ꯀꯥꯏꯅꯊꯣꯛꯑꯁꯤ ꯏꯁꯇꯅꯦ ꯑꯣꯏꯅ ꯏꯔꯦ ꯊꯥꯈ꯭ꯔꯅꯤ ꯑꯗꯨꯒꯅꯦ ꯕ꯭ꯂꯣꯛ ꯇꯛ ꯂꯥꯎ ꯇꯧꯁꯜꯂꯅꯤ ꯇꯧꯁꯜꯂꯣ 이ꯕꯦꯝꯃ ꯑꯗꯨꯅ ꯐꯔꯅꯤ ꯑꯗꯨꯅꯦ ꯑꯗꯨꯅꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯅꯦꯁꯦ ꯀꯥꯎꯕ ꯌꯥꯗꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯅꯤ ꯅꯝꯃꯤꯔ ꯅꯝꯗ꯭ꯔꯤꯔ ꯍꯥ ꯑꯣꯏ ꯑꯁ ꯑꯩꯒꯤ ꯑꯅꯧꯕꯗꯨꯗꯤ